Ngase phone ki batongan tongan ba Manipuri si phone sing gi maroi bi pauk sing khong ga saraga Manipur top channel gi maike gi myam na thamji gi ahan sana lewa pauk si gi khong ga saraga entrepreneur sing na sanung da lebi UNACO residential school da u thakre India gi maming le residential school hena na ba pandam thamli n irabanta sanung da sagal bi UNACO residential co-education school si lebas gi maming le residential school sing da gi ta da ba school hena na ba pandam thamli hena UNACO school gi chairman ningongbam irabanta na phongdokre wapam sing asi Manipur lady ba tungan maming le entrepreneur sing educationalist banker amadi doctor singna Imphal East district ki manung san ba sanung da lebi UNACO residential school gi complex ta ohumlak su boina pangthuki u sara thabgi thauram na phongdokki bini UNACO residential school da pangtholi ba u sara thabgi thauram si ahan boina mamang se gi jun manga World Environment Day gi tharom ga mari lena Manipur lenga ki mohot minister yumnam khemsa na lusingduna school asi da u tha ba hautorong ki loinan anirak suba UNACO gi mapok kumo numit haibedi October 10 ga manga da sagolban assembly constituency gi MLA na lusingduna state asi gi MCS IPS kiana saru yaduna thakraba matung ohumlak suboina lamdam asigi saknairebo entrepreneur sing educationalist banker sing amadi doctor sing saru yadun usara sing asi thabani thauram maduga mari leinana en irabantan hai school asigi complex ta paring naina satharagli u thabagi thauram asi school asigi mairoi sing afabu wakalok sing poganana ba panamne lamdam asigi tungan bi hiramda masaknai miyoi sing usara thariba sina makoi gi maming thetkani loinana masaknai ba miyoi sing asigi punsi wari sing school gi record thamduna makoi gi maramda mairoi sing da khangalaba matung he na makoi gumba mi amamam oige habu wakhalon selanduna honaningba phawon gani makna hai haujiki matamda mairoi sing physical exercise amat yautre lairik honaduna ahangba matamda mobile natragana TV yengduna leiba sina haksang faningai masak yausilaktre masi fataba hainabe mani Imphal manungda lady school singa sanabung mapung phan laiti angang singu matam sana haksang kayat singu masum brand sakhot hanba tangai fedabgi residential asi lingkat bani UNACO residential school asi tungan masana kya gi sanabung amadi swimming pool sagani masina angang singbu hiram kya da fagat han mangangani tungan ba architect mari mangana design tauduna net fee gi sentang makhara pekhaliba project asi lakliba February gi aroi basayol fawr lushina na bapanam thamle soidra mai pakan habis thajai residential school asi quality maintain tauduna salai bai bas asaw singna ba ma diwegani adu UNACO gi school singam sum hostel singa si sahi tara hena salai rakpigi experience leibana residential school asi su irai line quality maintain tauduna salai bangam gani habis su sabsana thajbalai loinana school asi salai bada asobu thaudang lawgudriba teaching non teaching amadi atai sub staff khuding mapu akanba training piri class 4 digi 12 phawba legi the school asi ahan bi koina class 8 phaw hangduna sai khuding mathang upgrade togani school asi da mahiroi sani panama di teaching amde non teaching staff sani puna lising amagi capacity hoigani loinana leba asigi maming leirab residential school singi sahi gi expenditure si lupa lakh taraga manga dagi kun phawba sanari adu school asi goina di class 8 phawba sunatagi lupa lakh ani dagi aniga lising taraka hoigani state asigi sitmilon fatriba si yenglagi school asigi expenditure name na lepani expenditure name zarabasu atopa residential school singdagi tadab school amadi soidno hengani school asi thajaba thamduna ma ki masasu class 6 ta tamhalagani ki ngasi saru yariba invitee sing asi school asi ki khongsit ki sarwa moirabadi makhoi amadi lamdam asi ki akhang hai ahalaman singda school asi ki hena phanaba pirakpa poktak sing taram okani school ama phaba hairagadi mairoi sing phangadoribani tungi yumbi oigadoriba mairoi singna phaba haibi khunai gi oina aphabani haina sumang makata na phondoki ngasi ki thoramadu da Babina group ki managing director thangjam dabali Medilian gi managing director Dr. Pibadel Liglagi proprietor Thangjam Joy Kumar Professor CS Priyoranjan Singba masaknairaba miyoi singna sarugya khiyadi makasa tarakpo ina to papawamna Manipur gi awa nanthukiba maidingu nursinga gi mitam more de khinkre sai tere khuntakpi gi matamda Burmese lanmisingbu ningthi torel phawba lanthoktuna Manipur bu ningtamba pirama maidingu nursinga gi mitam India masu Myanmar gi ngakhaida leiriba more gi police IB gi junction da khinkre maidingu nursinga gi mapung pharba mitam adu ngarang numidang pung mapan makhai taba matamda khingat phaukhibani loinana makhata na semjin sajin bagi thabak sanction baukhibani
mitam adu khinbegi matang Chief Minister N Biren maki social media thagalakhiba post amada hai matam kya gi mamang dagi ningjaraga lakpa ekhoi Manipuri singbu tumna manghalam gadabadagi kanbi khiba kya gi manungda ama hoiri awasingbu yendem tharak soibugumna soiduna Manipurigi ningthi turel wang malana tanthokiba Manipurgi asang mama pari maitingu narsinga gi mitamama memarga taina bak ngamkhai gi town more kinba huzare athuba matam sangaragani Manipurgi miyam bu amadi moregi miyam na mateng pangbibagi dama thagasari haina pali haukiba kumjai English singa magasani panga taraga mapanda awalan misingna Manipur khunum chansinduna lamdam asigi lengak supli paisinduna mikhapon ba lamdam moiki madugi matung kumja English singa maga sani panga kunda Laben Chandra gi masanupa Hera Chandra na miyoi sanipan sagol yang kaya masunungoi taraga nitoy sizinaduna gorilla lanmi khutpu ama lengkatki hariba lanmi khutpu adubu daku tengol haraga khanaki daku tengol sema matamaduda Hera Chandra masagi sai kunga nitoy khatamak ngaiki adubu maki daku tengol adu kumja English singa maga sanipan kunga mathoy masing yamlaba awalan misingi makutta maiti banaki nakala moromda Kasar gi ningthau Gobind Chandra gi general oiduna leramba Gambir Singha masum Kasar gi senapati Turaram gi lanmi gi commander oiduna leramba Narsingha masin manau anina punsinduna kumja English singa magasani panga kunga marida Gambir Singha lebi kona Manipur lebi haina khangnakhiba maitei tengol asobo semki tengol adu sagol tongma lanmi nifu khong lanmi isonga yauki hariba lanmi tengol sibu Narsingha masamangna commander in chief oiduna British ki matenga loinana sangsilaktuna Manipur lenga paiduna leramba awasingbu ningthi turel wangma phaw tanthokuna kumja English singa magasani panga kunga turki January kunga humdoi sokna khiba tamugi lanphamda Manipur ningtamba phangki loinana sai edumaki February kunga turuk matamadugi awagi kona Manipur ningtamle haina official oina si thokibani hairi atopa pawma namo airport ke Joy Kumar numit mangani gi rima lau thakre thasi ki kunga mari da thobal ketri maning lekai de thokiba mi hatpagi thawdu ama ga mari leinana police na lokhalaba case ama gi makhada lamnamasu gi maming leirapa RTA activist ama su oiriba advocate ohengum Joy Kumar se yangkha gi ni thoibo ngarang numidang police na phagat kraba matung asi duty magistrate ama da puthoktuna numit mangani gi police custody rima lau thakre hairi Press na phangma pawgi matung ina wangkhai hizam laikai diki laikhidraba wahengbam birmugi masan po wahengbam Joy Kumar asi ngarang numidang pung nipalum tabada Thawal District Police ki SDPO W Ibosan lusing matimaman fakhibani makuthas ki kungamari Thawal Khetri maning laikai de BJP gi ex serviceman sil convener oiramba Leishram Rameshwar nungwaina kaplam degi laikhidaba thawdoka mari lenana Thawal PS na lokhatpa case FIR number 17 close 1 2023 under section 307 326 34 302 IPC amasung 25 1B arms ekamari lenana fakhiban hari advocate ama oibitana tana RTA activist ama oiriba Joy Kumar phakibagi thawong asi the Civil Society Coalitions for Human Rights in Manipur and United Nations ka nem tarakli Coalition asigi convener Fulindro Konsum amasung co-convener Joy Singa kamani na khuyek pidro thaturokpa sirolamagi matungina advocate ama oina Joy Kumar maki client ama da phongdokibu wafam adubu criminal conspiracy oina lauduna makpu phabiba haiba sigum pham yaudabani athuba matamni advocate Joy Kumar thadokam thui mak human right defender ama oina Manipur gi damak lorama thaudang singa dubu ikai khumna bu utpoina mak na custody de ladingi matamda physical amadi mental torture ama ta tawroidabani haidene su pawusna phongdorakli atopa pawmadana Loktak Pat ka Manipur gi culture ga naknaba mari lainai Narendra Modi Manipur gi Loktak Pat ka lamdam asigi culture ga aset mari lainai India gi wetlands sing pakthok sakthok rakliba si Ramsar site lairiba miyoi singi matengdagi ni aina Prime Minister Narendra Modi na maki Mogdra ka tere suba Man Ki Baat phongdokre Man Ki Baat miyam na pipa wa role Prime Minister Narendra Modi na hai Orissa da leiba Silka Lake asi ising da sakta bu usek species nipu hena sakta pham pi bagi dama masak khangnabagumna Manipur gi khaibul lamjau Loktak amadi phumdi marakta leiba saji makhal ama oiriba sangai gi amata ngairaba natural habitat oina sakhang biribani haki Prime Minister na hai lakliba February ani World Wetlands Day ni wetlands sing asi asuki matik miyoibigi maramdi mafam asida ose waya thawai panba kya gi sakta pham oiribani masina biodiversity sakot hanmadana tana ising isaw amasum groundwater resource tawda sauna mating panglibani haki
Ramsar site lakthokraba wetland singasi malem gyeb yam marui maphamni haina launaribani leba amagi mapham amada leiba wetland singasi Ramsar site oina mingthol pinabigdam wafam kya ngakpangam matoktai Ramsar site ising da sakta abu usik lising kun natragana masdigi hena leigadabani hanisu pawshna makatana sa fongdorakli atopa pawmana accident miyo masire Maya lambigi wongoi police station kuan ba yumnam huidro makhale kai mapada ngasi numijungba pung taragani thui makhairom taba matamda thokriba lambigi accident mi yema lekana bangam dana sire press na phomo paut leikhidraba mi yedi maming yumnam ajit sai kungma apok ibungo khawi yumnam huidrom lekai simak tadagini mana registration number yaudaba sakani panba Honda Activa amagi ama yumgi thongalgi thaudolaga makha pangna thauba horakpada turelumdagi lakpa Tata Tipper registration number MN01AA1951 asi thombadagi thina sokpadagi lekanabada khudakta ras midisiti tamna pubada lambida lekidabani thaudo aduga mari lendana wongoi police station case ma lokhatpaga loinana lekidraba miyedugi asibak sangado postmortem gidma rims ki mokta thamkhredi Makasa tarak point hoyelan powder ki lakosaraga to pamaroibi ipauksungu myamna thamjage Imphal na smart city lampel na amora kai hundokpham lampel gi officers colony gi lambi sung phata hawdi na pikthale pumnam namle garbage solid waste khomdok liba NGO sing control to riba muhut loisangna hena kan ba yasal lakpagi mathau tarapra Bijoy Laishram akhanaba kantiana moina hoyelan powder ki maroibi ipaw moi headlines te lokosaraga myamna thamjage Kumza English ni ka taraga tre ki Mars taraga manga de haudun leira ki BJP no lusung Manipur lenga ki mamang leiram ki Congress lenga na Imphal city bu smart city uhena bagi dama masin mai mu ba horakraba matung haujik leiriba lenga na sum mapung phana mai pakna thabak thoram kya pekhat pa horakpadagi Imphal city punglang ba horaklaba su supnatagi kilometer ani phana lapna daba lamphel gi yamba maphamdi phatta haudi hundokpham oidun atumak leirakpagi manungsana lamphel leiribo officers colony gi lambi sing lukha konga pangkhak oirakpadagi pumnam namle colony asimak Manipur lenga ki tungan loisang singna mayai oirap saw phamdigi hauraga makok thongwa phamporiba official singi quarter sing pikthana leiribani khara khajik Lapna Zaragasu officer colony sigi makha thangmadana awangnopo state singi medical institute amasu oriba asoba lengs rims leiribani adu officers colony sigi phata haudi na thalaba lambi singasi phawragana sijo hospital tana basadok sin tawnaribani lenga ki official sing lainariba mafam oibada natana asoba mas umaruiba leng sangsing yaunaba phawduna satok sin tawbada sijnariba lambi singasida hausi oiriba yenghaidraba phibam phawduna satpada naton mensinduna satrabadi namthiraba manamna satpangamnadabagi phibam oirakliba sigi matangna Imphal Municipal Corporation IMC gi makok thongbo official amada hangkhibada mangna hai amor akayam su phata haudi sengdok Laphokpagi thabasi IMC gi oina Imphal mayul gi thangal kaithel amasum pauna kaithel gi masang ani yauna khoirambal kaithel gi saruk singi IMC gi oina Imphal mayul gi thangal kaithel amasum pauna kaithel gi masang ani yauna khoirambal kaithel gi saruk singi thaudang IMC na lawi aduga khoirambal kaithel gi manung salabasu alugali amasum dharmasala na sing mafam sing yaun Imphal amasum lamphel gi area sing gi amona kai lakthokpi gi thabak sing di mohot loisang na control toriba lanai NGO sing na pangthui hariba thabak sing asi pangthokna bagi da mohot loisang na khangalaba NGO sing na amona kai hundok hunjin dawda sijinna ba gari su pi aduga tha gi oina sel su pi NGO sing asigi command and control authority mohot loisang no bai aduba kariguma matamda laibak ke asawa thoram pangthokpada natana Delhi digi asaw sangsing lakpa matamda di mohot loisangna sinariba NGO singna makoi na tawgadaba amon akai lakthok sengdokpagi thabak toroktabadagi IMC na changsin duna lakthokpa masum pekthokpagi thabak tawdun lai NGO singasi pananaba mohot loisangi tongan officer ama thamduna kadai phawbu yauna NGO singna amot akai sing lakthokliबगी haibadu yengsin halabadi lamphel gi officer colony da oirakliba phibamasi oirakloi haina phongdokhi official sina makhatana phongdorakpada garbage solid waste ki thaudang launabgi dama motloisangda outsource toribe NGO sina sangnaina amot akai sing lakthok pekthokpa laktaba amasum tha amada amuk anira kumbadang lai haibigi worker IMC da torakpa yawi adubu NGO singi kamana masum control di mohot loisang na tawbada IMC na haktheng na khut thingjilubu ngamde hairi adu moina Imphal
manung oigera lamphel gi area da oigera miyam na hangoi bu mong da amona kai sing hek lera ko ubada public ki meke de gi di ahan bada IMC de hektamak tainai habi gi wapum spongdoki IMC na sum hot loising na NGO sing na kusina khraba mapam sing da leiba public place sing da miyam na khudong sa da ba mayuk na han ga da ba mawong na phathawdi sing lerak lagadi changsin duna laptop gi thabak te adumak tawri hainsu paw sta makata na pali Makasa tarapoina to papamana Odisha gi Health Minister Nabikishore lekana bangamdana lekidre CNF ASI Wang Pang Sathari Odisha gi Zarsugur district ki manung chanba Gandhi Soktomiyam goeba thorama masargyaba lakhiba Odisha gi Health Minister Nabikishore Das Assistant Sub Inspector amana noina kaptuna etek satakraba matungda lekana bangamdana lekidre Amaromda thagdo osida CNF ASI hauji police custody the Wang Pang Sathari haina police ki makok thongbu official amana phongdorakli police official asina phongdorakhibigi matungni Health Minister Nabakeshwar Das thoram amada athoiba mithunglen oina sarugyana bagi damak lakhibani thoram pangthokpa mafam yoraba matung mahakna kariki kumlaknaba honaringaida miyoi kyana mahakpu taram okhi Maradur Assistant Sub Inspector of Police Gopal Das Minister to Maki Service Revolver Sizinaduna Attack Chathakhiba Madura Minister Kishore Das ki thabaki srukta nomoi maru anipanki Kudakta Maku Hospital Pukatuna treatment satana bonaki Amaramda Minister Attack Chathakhiba ASI Gopal Das Miamna Parba Matung Police ta sinakre Ma hauzik police custody de lady Thaudu odu bo hak thengnana Uhawashina Pungdorkibigi Matuna Minister Aduna, Magna Tonlakiba car Tong Hangdolaba Matung Kaudana Hobama Kolama Miamna Taki, Madugi Matung Minister Adu car Manungdigi Masagi Matabak Paiduna, Mapan Tuloknava Honaba Miamnoki, Amadi Maki Furita Isong Torapu Kibani, Maradur ASI Adu Mapamadu Tadolagaskin Kinabonaki, Adomino Minister Adugi Akoebita Lerama Miamna, ASI du Fakibani, Akoebigi Miamaduna Minister Adu car Adugi Mamang Mushita. Thangat Puki. Matamadu Minister Adudi Wakal Takitri, Kudakta Manak Labor Hospital Pukatuna treatment Sataki, Madugi Matung Bubunisur Labor Makatana treatment Satanabagi Damak helicopter Puki Benhide. Adomina Minister Daski Haksang Pivum Kai and Suxin Kivan Maramoidana Hospital Yoruba Matung Lekan Bangamdana Shiki Benhide Amaramdana Gari Tomzinabadagi Police Amashide Miyum Sokre. Madhya Pradesh ki Jasapur district nga sithokiba lambi gi leibak thiba thawdo amada police personnel ama sikhiba loina atopa ahumna aso apanang khari thawdo asiga mari leinana Makshi police station gi in charge Gopal Singhana phongdokiba thawdo asinga se pung mari makhairam tarakpada thokibani Malawar police station gi policeman ani driver ama masum khunja ama yauna case ama gi matangna thijinana bigidama indoor tamna sakhibani makoina lambi da satlingai da masa khangdaba gari amana highway da makoina tonglakiba car aduda thomjilakhibani thawdo odu constable Sunil Adibasi kutak thawdok thopam sikibani aduga Malawar police station gi in charge Gyan Singa Thakura masum atopani na phibam luna sokhibani thawdok tu da soklaba mi ahum adugi manung da anidi ka hena sokpana maram oiraga makhatan apabaleng sathanabagi dam indoor da pukre aduga atopa man hauji Sajapur District Hospital treatment sathari thawdo asigi matangna hauji phawbi oinadi sapsaba paw khangmangamdri police ki mekedi accident asiga mari lainana case malakotuna thijin bhawkhre haidi atopa paw madanamo Nupilal Pangal Ima Yaukidi Haina Aranba Puari Samganabo Hotnaribising Matata Ain Goeba Sairak PBU UMMW Pona from Pauxi Marueba Paukra Manipurgi History Oirab Nupilal Pangal Ima Sarabibi Yaudi Hain Organization Aman Aranba Puari Masaganabo Hotnariba Silebuk Tivani Haibo Organization Atuki Matata Ain Goeba Subsaba Sairak PBU Haina United Manipur Muslim Women's Development Organization of Fundokre Manipur Press Captain si Paumising una with the organization asigi President Anwari Nurjahan Haiki. Thasigi Kungumari that Nupilal losing Kibi Ima Ras Nigiba Pokuman Gitaramda Nupilal Memorials Association Ginupiamana Shienglab Nupilal Complex Nupilal Yaukitabi Ima Sarabibi photo Tamzin Biram Lehana Tamki Ima Sarabibi photos Loktok Redi. Photo do Canada Hainaraga Canada Kushina keep no Habisu Kangre, Mount High, Nupi Kuntrana Nupi Lal Yabu Masing Adubu Sakang Binaba, Committee the Siapishilaki Amadi, Mahoina Tizin with a Pang de Haina, Pawon Ki have Wapama Sutamki, Adobo, Pawon Kibadu, Karambo organizes no Habisu Mamutadi, Takiti, Yamna Mama later but Tonapabi Imamagi photo bu among Aswigum, Mediagi Tung the Taraina from Toki. English Samapan Maudrago Humdoida Ima Sarabibina, Hingling Nupilal observation to Bokre.
historiansingna civil organizationingna lauribasing adu nupi aduna tasengna tadaba zala hangningi English singani ga tara gatreti state levels nupi lals observation na pangthokpa thauram sing de ima sing gi photo ikai khumnabana sarabibi gi photo su yaukibani se minister na sumata madu da hai hibu wafam su organization asina thagali kana gomba authority na tana authority sabasingna furup amaga nungsina dana ba santi thugai na bo hona ba akai suba simakta hoidaba mani madugidamak makoi mathakta logi ba sairak pibiu haina Nurjahana phungdoki mangna makhatan hai thengthang kya da lamdam sida siguma authority na tana authority saraga manipur gi puari gi matangna karamba academician singna thigat ki laikhrabage kanada hangduna nupi lal da pangal nupi yaukidi haibigi wari phangde karamna hairak libano haibdo miyam da khangan phamthui asigumba anti social oiba furup amaga nungsina tana silib sing adugi matak laingang na ain goib sarak pibiu nupi lal gi state levels observation committee na pangthokpa nupi lal gi thoram sai khudingi drama mamam he oli maduda pangal nupi amagi role yawi english singani ga taraga manga dagi ima sarabi bi gi saktam lang libis ngasigi pawmising unabasida yawi nupi lal observation committee na government gi makhar state levels observe tawduna drama olibaduda pangal ima yawholiba asimaktada nupi lal memorial association Aranba puari sagana bohonariba sidagi miyamna lapthok piyo haina su Nurjahana phungdokhiyadi makasa tharak point naharol gi thaudang pokse dige to pawmana proxo case ka mari leina Aranba report piramba doctor ama action lona ba khai ko na khankhre Tenopal district gi Chahi Nouriba Nupamacha ama hakthing na siena sexual assault case ama da Aranba report piramba government doctor ama gi mathakta matik sabe action lona ba khai court of Manipur state government da khankhre Haukibasai English singani ga kungani thoi October Tenopal district ki Chahi Nouriba Nupamacha amada sexual assault Chathakhiba case ka mari lenana More sub division hospital leiba government ki doctor amana victim adu asu apan amata yaude haina Aranba report adu piramkhibani doctor asina pirakhiba report adu sahi adu maki November 19 da Department of Forensic Medicines JN Institute of Medical Science Porampar Impal is na pirakhiba report adu asummanati haiba khangbaga loinana thawong si angang adu sexual violence athi haibigi mayek laraba khudamni Tenopal district Chahi Nouriba Nupamacha amana sexual assault Chathakhiba mari leinana lokhothiba su moto case mari leinana High Court of Manipur file torakhiba affidavit ki government ki doctor aduna Aranba report issue tawre haibisi khamangam kibani Proxo eki makhara doctor aduna crime adu bulosinna bo hona kirakhiba si line lobu sunloi haina High Court ki mekedi gi opinion piki case asiga mari leinana Manipur Sarkar gi additional advocate general gi mekedi gi case asiga mari leinariba Respondent ama odibe additional subsecretary health government of Manipur na doctor asigi mathematic sabe excel lokhatpana hena sumgani hena phungdoki loinana high court ki mekedi haukiba yumsakasa numita aroiba khudongsa pi boin state sarkar Aranba report piriba government doctor asigi mathakta matik sabe excel lokhatuna proxo act 2012 asi mapung phana pangthokli haibadu utnana ba khan khreso haidi Lushilakpun Isel Express tige to papawmana Srinagar da pangthokadaba Bharat Joro Yatra Lushinbagi thoram saruk yarunaba ibobi Megasandra Gaikhangam Impal thadokre All India Congress Committee gi makok thungbu lusingbu Rahul Gandhi gi lising makhada Kenya Kumari dagi kumsing English ngani ga kungani to gi September 30 tagi hauduna Jammu amasum Kashmir phawa satkadaba lamsang khongset Bharat Joro Yatra hayeng Srinagar lusilagani Bharat Joro Yatra lushinbagi thoram saruk yarunabagi damu Manipur Pradesh Congress Committee gi President Megasandra Congress Legislature Party ki lusingbu okram ibobi madi Congress Working Committee ki member gaikhangamna lusingbu timama Impal thadokhibaga loinana ngasi numidang wairam Jammu amasum Kashmir thungkhre haidi Bharat Joro Yatra asi English ngani ga kungani gi September 30 tagi Kenya Kumari digi khongsan baukhibani Jammu and Kashmir yauba phawba puna kilometer lising ohunga samapan ga hundrani state taragani thu amada union territory ani phawdana khongsat asi salibani Khongchat asi hobagi loiba phawb Manipur gi Congress ki thomi ani yauri National Student Unions of India Manipur gi President MD Kabir Ahmad amadi All India Mahila Congress Committee gi Secretary Hingkim Hokip Sarugyari Khongchat asi Congress ki lusingbu Rahul Gandhi ne India gi miyamna nungsiba amadi apunba gi message ama piri India da BJP gi lenga klakpadi gi lebak miyam yamna wale post gi mamal lepa laitna hengar hale amasuk nampuwa puda lengak thorang kya tawribasingi mayokta khongchat asi satlibani haina Congress lusingbu sing phungdokhiba lekhrabani khongchat asi gi marakta Manipur Congress Committee gi lusingbu kya su marakta satuna yawruba lekhibani
hayeng khongset asi lusinabagi numit asi congress ki khwaidagi maruoiba thoram amani masina maram oidun hayeng JNK ra pangthokkodoriba lusinbagi thoram aduda India gi state khudingmaktagi congress thomi kyana saruk yagadori Congress na pangtholiba Bharat Jodo Yatra asina India da anauba political gi ahongba ma lakani haina Congress ki lusingba singna thajaba thamli masigi dama hayeng lusinbagi thoram asida Congress ki phirep kya ma lepkodori Rahul Gandhi gi khongset asi India gi puari da anauba moiri India gi miyam da periba message asi miyam na soidana khanglangmani lakadori English ngani kungamari ki Lok Sabha mikhal as Congress ki lengak soidana halakani habigi Pandam su thamli bani ado hausu ko inadi miyam pauk matang sa lusinjarage mas miyam pun ano update ngamin si